ꯈꯨꯔꯨꯝꯖꯔꯤ ꯃꯌꯥꯝ, ꯉꯁꯤ ꯑꯩ ꯀꯣꯀꯣꯅꯠ ꯍꯥꯏꯗꯤ ꯌꯨꯕꯤꯒꯤ ꯂꯗꯨ ꯁꯦꯝꯖꯒꯦ꯫ ꯁꯤꯁꯦ ꯌꯨꯕꯤ ꯑꯀꯪꯕ ꯗ꯭ꯔꯥꯏ ꯀꯣꯀꯣꯅꯠꯅꯤꯀꯣ, ꯗꯨꯀꯥꯟꯗ ꯐꯪꯕꯅꯦ, ꯄꯦꯀꯦꯠꯇꯁꯨ ꯑꯗꯨꯝ ꯐꯪꯕꯅꯦ꯫ ꯀꯞ 3 ꯂꯧꯖꯔꯦ, ꯑꯗꯨꯒ ꯘꯤ ꯆꯥꯃꯁ 2 ꯂꯧꯖꯔꯦ, ꯑꯗꯨꯒ ꯑꯩ ꯍꯧꯖꯤꯛꯀꯤ ꯀꯣꯀꯣꯅꯠ ꯄꯥꯎꯗꯔꯗꯣ, ꯗ꯭ꯔꯥꯏ ꯀꯣꯀꯣꯅꯠ ꯄꯥꯎꯗꯔꯗꯣ ꯑꯩ ꯉꯧꯕꯤꯔꯅꯤ ꯃꯤꯅꯤꯠ 1-2꯫ ꯘꯤꯁꯦ ꯀꯣꯀꯣꯅꯠ ꯃꯅꯨꯡꯁꯤꯗ ꯆꯪꯅꯕ, ꯃꯁꯤꯒꯤ ꯃꯔꯝꯗꯤ ꯑꯩꯈꯣꯏꯒꯤ ꯘꯤ ꯍꯥꯞꯄꯤꯁꯦ ꯃꯅꯝ ꯅꯨꯡꯁꯤꯅꯕꯅꯤ, ꯍꯥꯎꯅꯕꯅꯤꯀꯣ ꯍꯣꯔꯦꯟ꯫ ꯑꯗꯨꯒ ꯌꯥꯝ ꯀꯨꯏꯅ ꯉꯧꯔꯣꯏ, ꯃꯤꯅꯤꯠ 1-2 ꯂꯣ ꯐ꯭ꯂꯦꯝꯗ ꯀꯣ, ꯍꯥꯏ ꯐ꯭ꯂꯦꯝꯗ ꯁꯨꯡꯉꯧ ꯉꯧꯕ ꯌꯥꯗꯦ, ꯀꯥꯈ꯭ꯔꯗꯤ ꯂꯗꯨꯗꯣ ꯈꯥꯗꯣꯏꯅꯦꯕ꯫ ꯑꯗꯨꯒ ꯑꯩꯅ ꯉꯁꯥꯏ ꯂꯧꯈꯤꯕ ꯀꯞꯇꯣ 3ꯅꯤꯗꯅꯀꯣ, ꯑꯗꯨꯒꯤ ꯀꯞꯇꯨꯒꯤ ꯑꯃꯈꯛꯇꯪ ꯁꯪꯒꯣꯝ ꯂꯧꯕꯤꯔꯅꯤ, ꯃꯍꯤꯁꯦ, ꯑꯗꯨꯒ ꯑꯃꯨꯛ ꯍꯥꯞꯄꯒ ꯐꯖꯅ ꯃꯤꯛꯁ ꯇꯧꯔꯒ ꯐꯖꯅ ꯑꯩꯈꯣꯏꯒꯤ ꯁꯪꯒꯣꯝꯁꯦ ꯀꯪꯁꯤꯟꯕ ꯐꯥꯎ ꯉꯧꯕꯤꯔꯅꯤ꯫ ꯉꯧꯕꯗꯤ ꯁꯨꯡꯂꯦꯞ ꯂꯦꯞꯄ ꯌꯥꯗꯦ, ꯀꯥꯗꯅꯕꯀꯣ, ꯑꯩꯈꯣꯏ ꯇꯛꯈꯥꯏꯔꯒ ꯁꯨꯃꯥꯏꯅ ꯉꯧꯕꯤꯌꯣ꯫ ꯑꯗꯨ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯁꯪꯒꯣꯝꯁꯦ ꯀꯪꯉꯦ, ꯐꯖꯅ ꯗ꯭ꯔꯥꯏ ꯑꯣꯏꯔꯛꯑꯦ, ꯑꯩꯈꯣই ꯀꯣꯀꯣꯅꯠ ꯄꯥꯎꯗꯔꯁꯤꯗ ꯆꯨꯞꯁꯤꯟꯈ꯭ꯔꯦ ꯍꯥꯏꯕ ꯈꯪꯉꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏꯅ ꯆꯤꯅꯤ ꯍꯥꯞꯄꯤꯔꯅꯤ꯫ ꯆꯤꯅꯤꯗꯤ ꯌꯥꯝ ꯊꯨꯝꯅꯤꯡꯕ ꯑꯗꯒꯤ ꯈꯤꯇꯪ ꯊꯨꯝꯅꯤꯡꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯥꯞꯄꯤꯔꯣ꯫ ꯑꯩꯒꯤꯗꯤ ꯆꯥꯃꯁ ꯑꯆꯧꯕꯗꯣ ꯑꯗꯣ 3 ꯍꯥꯞꯆꯔꯦꯀꯣ꯫ ꯑꯗꯨꯒ ꯆꯤꯅꯤꯁꯤ ꯍꯦꯛ ꯍꯥꯞꯄꯒ ꯃꯍꯤ ꯆꯣꯠꯊꯣꯔꯛꯄꯅꯦ, ꯑꯗꯨꯒꯤ ꯈꯤꯇꯪ ꯑꯃꯨꯛ ꯌꯥꯝ ꯊꯨꯅ ꯑꯩꯈꯣꯏꯒꯤ ꯑꯣꯠꯄꯤꯌꯣ, ꯑꯗꯨꯒ ꯆꯤꯅꯤꯁꯤꯒ ꯁꯪꯒꯣꯝꯁꯤꯒ ꯐꯖꯅ ꯆꯨꯞꯁꯤꯟꯅꯔꯒ ꯗ꯭ꯔꯥꯏ ꯑꯣꯏꯔꯕ ꯃꯇꯨꯡꯗ ꯂꯧꯊꯣꯛꯄꯤꯔꯣꯀꯣ, ꯁꯨꯃꯥꯏꯅ ꯊꯨꯒꯥꯏꯔꯒ꯫ ꯅꯟ ꯁ꯭ꯇꯤꯛ ꯑꯣꯏꯗꯕꯒꯤ ꯈꯤꯇꯪ ꯅꯞꯄꯤꯅꯦ, ꯅꯟ ꯁ꯭ꯇꯤꯛ ꯑꯣꯏꯗꯤ ꯀꯔꯤꯝ ꯅꯞꯄꯣꯏꯗꯕꯅꯦꯀꯣ꯫ ꯑꯗꯨꯒ ꯐꯖꯅ ꯂꯧꯊꯣꯛꯑꯦ ꯑꯩꯁꯦ, ꯑꯗꯨꯒ ꯃꯤꯅꯤꯠ 2-3 ꯏꯪꯍꯜꯂꯅꯤ꯫ ꯏꯪꯍꯟꯗ꯭ꯔꯗꯤ ꯑꯩꯈꯣꯏꯒꯤ ꯁꯥꯔꯗꯤ ꯀꯣꯀꯣꯅꯠ ꯁꯦꯞꯁꯨ ꯐꯖꯗꯕꯅꯦ, ꯑꯗꯨꯒ ꯌꯥꯝ ꯏꯪꯉꯁꯨ ꯑꯩꯈꯣꯏ ꯁꯦꯞ ꯂꯥꯛꯎ ꯌꯥꯗꯕꯅꯦꯕꯀꯣ꯫ ꯑꯗꯨꯒꯤ ꯈꯤꯇꯪ ꯂꯨꯝꯕꯨ ꯁꯥꯕ ꯀꯥꯟꯗꯣ ꯑꯗꯨꯗ ꯂꯗꯨꯒꯤ ꯁꯦꯞꯁꯦ ꯇꯥꯕꯤꯔꯣ, ꯏꯁꯥꯅ ꯆꯥꯎꯕ ꯁꯥꯏꯖꯇꯣ ꯌꯦꯡꯉꯒ ꯁꯨꯃꯥꯏꯅ ꯈꯨꯕꯥꯛ ꯃꯌꯥꯏꯗ ꯍꯥꯞꯄꯒꯀꯣ, ꯔꯥꯎꯟ ꯁꯦꯝꯕꯤꯔꯣ ꯂꯗꯨꯒꯤ ꯁꯦꯞ, ꯑꯗꯨꯒ ꯃꯌꯥꯝ ꯍꯥꯎꯅ ꯆꯥꯕꯤꯔꯣ꯫ ꯌꯥꯝ ꯍꯥꯎꯕꯅꯦ ꯑꯩꯈꯣꯏꯒꯤ ꯌꯨꯕꯤꯒꯤ ꯂꯗꯨꯁꯦꯀꯣ꯫ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯆꯥꯔꯁꯨ ꯌꯥꯏ, ꯑꯗꯨꯒ ꯁꯤ ꯁꯨꯃꯥꯏꯅꯀꯣ ꯑꯩꯁꯦ ꯌꯥꯔꯦꯗꯣ꯫ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯌꯨꯕꯤꯒꯤ ꯍꯧꯖꯤꯛꯀꯤ ꯗ꯭ꯔꯥꯏ ꯀꯣꯀꯣꯅꯠꯇꯣ ꯑꯗꯨꯒꯤ ꯃꯊꯛꯇ ꯈꯔ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯀꯤ ꯑꯩꯈꯣꯏ ꯂꯗꯨ ꯇꯥꯏꯁꯤꯗ ꯁꯨꯃꯥꯏꯅ ꯀꯣꯠ ꯇꯧꯕꯤꯔꯣ꯫ ꯑꯩꯈꯣꯏꯒꯤ ꯌꯨꯕꯤꯁꯦ ꯁꯨꯃꯥꯏꯅ ꯃꯀꯨꯞꯁꯦ ꯈꯔ ꯍꯥꯞꯆꯤꯟꯕꯤꯔꯣꯕꯀꯣ꯫ ꯁꯤꯅ ꯃꯁꯛꯁꯨ ꯐꯖꯍꯜꯂꯦ, ꯑꯗꯨꯒ ꯁꯥꯏꯕ ꯃꯇꯝꯗꯁꯨ ꯍꯦꯟꯅ ꯍꯥꯎꯕꯅꯦ꯫ ꯑꯩ ꯃꯊꯪ ꯂꯣꯏꯔꯦ ꯃꯌꯥꯝ, ꯑꯗꯨꯒ ꯁꯤ ꯀꯨꯏꯅ ꯃꯌꯥꯝꯁꯨ ꯍꯧꯔꯒ ꯆꯥꯕꯤꯌꯣ꯫ ꯐ꯭ꯔꯤꯖꯇ ꯏꯌꯥꯔ ꯇꯥꯏꯠꯇ ꯊꯝꯃꯗꯤ ꯍꯞꯇꯥꯃꯨꯛ ꯑꯗꯨꯝ ꯆꯥꯕ ꯌꯥꯕꯅꯦ, ꯑꯗꯨꯒ ꯏꯪꯅ ꯆꯥꯕꯁꯨ ꯌꯥꯝ ꯍꯥꯎꯕꯅꯦ, ꯍꯦꯟꯅ ꯍꯥꯎꯕ ꯍꯦꯟꯕꯅꯦ ꯃꯌꯥꯝ꯫ ꯃꯊꯪꯗꯗꯤ ꯑꯩꯈꯣꯏꯒꯤ ꯐ꯭ꯔꯦꯁ ꯀꯣꯀꯣꯅꯠꯅ ꯁꯦꯝꯕ ꯂꯗꯨꯁꯨ ꯎꯠꯆꯔꯛꯀꯦ ꯃꯌꯥꯝ꯫ ꯃꯌꯥꯝꯕꯨ ꯊꯥꯒꯠꯆꯔꯤ꯫ ꯑꯗꯣ ꯑꯩ ꯑꯃꯈꯛꯇꯪ ꯊꯨꯒꯥꯏꯔꯒ ꯎꯠꯆꯔꯛꯀꯦ ꯌꯦꯡꯉꯨ ꯃꯌꯥꯝ ꯇꯣ, ꯁ꯭ꯋꯥꯏ ꯂꯥꯛꯏꯁꯦ ꯚꯥꯏ꯫